ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯔꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯒ ꯂꯤꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯗ ꯔꯦꯗ ꯂꯦꯗꯤ ꯑꯣꯐ ꯍꯟꯇꯤꯡꯗꯟ ꯀꯣꯂꯦꯖ ꯀꯧꯕ ꯚꯨꯠ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ हंटिंगटन कॉलेज असी अमेरिका ख्वाइदगी तमनबा कॉलेजसिंगी मनुंगदा अमा ओइरी कॉलेज असी यूएस की अलाबामा हाइरिबा स्टेट असिगी कैपिटल सिटी ओइरिबा मोंगोमेरी दा लैरी अदुबु थाइनगी मतम इंगसो 1854 दा अलाबामा हाइरिबा स्टेट असिगी सिटी अमा ओइरिबा टस्कीगी दा कॉलेज असी लिंखरखिबनी मतम मदुदा कॉलेज असिगी ममिंग टस्कीगी वुमेन्स कॉलेज हाइदुना कौरमी अदुगा कॉलेज असिदा नुपी खक्तमक तमनरमी अदुगी मतुंग इंगसोक 1910 दा टस्कीगी वुमेन्स कॉलेज असी अलाबामा हाइरिबा स्टेट असिगी कैपिटल सिटी ओइरिबा मोंगोमेरी दा होंतोगलमी अदुगा कॉलेज असिगी ममिंग वुमेन्स कॉलेज ऑफ अलाबामा हाइदुना ओंथोगलमी सही खरा लेरबा मतुंग फर्स्ट वर्ल्ड वॉर अदावाइदा कॉलेज असिगी ममिंग दा सेमदोक सेजन खरा तौरबा मतुंग दा नुपासु कॉलेज असिदा तंबा होनरगलमी अदुगी मतुंग इंगसोक 1935 दा कॉलेज असिगी ममिंग हंटिंगटन कॉलेज हाइदुना थोलमी हंटिंगटन कॉलेज असिदा भूत तमनबगी वारी कया अमा लेरमी अहनबदा छात्री नुपी अमा खकना कॉलेज असिदा लैखिद्रबा मतुंगदा मागी भूतकी सक्तम अदुना तमनरमी थाइनगी मतमदा हंटिंगटन कॉलेज असिदा नुपी खक्तमक लाइक तमलमी अदुगी मतुंग इंगसोक 1910 अदावाइदा कॉलेज असिदा नुपासिंग तंबा हौनरकलबा मतुंगदा नहा ओइरिबी छात्री नुपी अमगा छात्र नुपा अमगा नुसिनरमी मखोयनीना कॉलेज अदुगी कैंपस मनुंगदा हौरिबा उयुंग हाइना खंगनबा अरिबा उपांबी अमगी मखोंगदा फमदुना नुसिनिंगोनगी वारी सानरमी मखोयनीगी नुसिबगी वारी असि कॉलेज अदुदा ममिंग सलमी अदुबु मतम अदावाइदा पृथ्वीगी अहानबा लांजाव फर्स्ट वर्ल्ड वॉर थोलमी लांजाव अदुदा अमेरिकादा लैरिबा नहा कया अमा लान अदुदा यावनबगीदमा कखुलमी मतम अदुदा हंटिंगटन कॉलेज तमलिबा नहा ओइरिबा छात्र नुपा अदुना मागा नुसिनजबी नुपी अदुदा महाक अमुक हलखिनी हाइरमलगा लांजाव अदुदा यावबा सतखिरमी मसिगी मतुंगदा छात्री नुपी अदु मथमोय काइरेबी नाइतोम हिंगबा पुंसी अमगुमना कॉलेज के कैंपस अदुदा याम वाना हिंगबा होरगलमी नुपी अदुना वासकलमी मदुदी मागा नुसिनजबा नुपा अदु लाक्ट्रि फावबा महाक ngaikigani नुपी अदुना मागे नुसिनजबा नुपा अदुना कॉलेज अदुदा लेरिङै मतमदा याम तोइना सलम्बा अंगांगबा मसुगी गाउन हैना खंगनबा फिजोल अदु सेलदुना कैंपस अदुदा कोइसा सलदुना मागे नुसिनजबा नुपा अदुबु हलकपा ngairami असुमना महागना ngairकपना नुमित खरदगी था अमा फाजिलमी था खरदगी सही अमा फाजिलमी अदुबोइनमक मागे नुसिनजबा नुपा अदुदी लान अदुदगी हलमदी मागा नुसिनजबा नुपा अदु उदबिदा लैबा ngamlaktabadagi mamaithangda nupi adu masa mathanta college campus aduda suicide tawtuna sikirami asumna हंटिंगटन कॉलेज अदुदा नहाविरिबी nupi adu yam thamoi sona awawa maisa kaloinaraduna sikirami थौदोगसिदगी nupi adugi budki saktam aduna angangwa masugi gaunayna khangnaba phizol adu seladuna college ki campus adugi manungda koisa satlaga lerambadu छात्र kaya amana thengnaba horoglami कॉलेज अदुदा तमलिबा छात्रसिंग अदुना अथेंगबा हिंगी मतमदा नुपी अमना मतमोय सोना कपगी खुंजेल अदु ततना ताबा होरगलमी मथंगदा हंटिंगटन कॉलेज असिदा तमनरिबा भूत अदु नहा ओइरिबा छात्र नुपा अमखकी शांति फंगबा ngamद्रबा असिबा थवाय अमना ओइरमी इंगसोक 1970s अदावाइदा हंटिंगटन कॉलेज तंबा नहा ओइरिबा छात्र नुपा अमदा मागा नुसिनजबी नुपी अदुना काइनरसे हाइरकपदगी मसा मतंता नुमैना कापसिनजरदुना सिजरमी थौदोगसिदगी छात्र नुपा अदुगी असिबा थवाय अदुना अथेंगबा हिंगी मतमदा कॉलेज अदुदा तमलिबा मीसिंग अदुगी मफीसिंग अदु सिंग अदुना नत्रगना मखोयगी मनाखोंगदा तुमिना मुरुम सोलदुना तमनरमी मथंगदा हंटिंगटन कॉलेज ता तमनरिबा भूत अदुगी ममिंग फ्रेंग हाइदुना करोमी फ्रेंग हाइरिबा भूतसिना हंटिंगटन कॉलेज ता लैबा लाइब्रेरी की बिल्डिंग अदुदा तमनरमी भूतसिना मतमयामबदा लाइब्रेरी की बिल्डिंग मनुंगदा तमनबा मरमना मियामना भूतसिबु फ्रेंग द लाइब्रेरी गोस हाइदुना थोलमी हंटिंगटन कॉलेज की लाइब्रेरी की बिल्डिंग दा तमनरिबा फ्रेंग हाइरिबा भूतसिगी यामना ngani ओइबा मना महा कनानो अदुगा करी मरमगी लाइब्रेरी असिदा खक्तमक तमनरिबनो हाइबसे कनामतना खंगबा ngamdri इंगसो 1980s अदावाइदा कॉलेज असिदा लैरिबा लाइब्रेरी असिदा तमनबगी थकदो कया अमा थोगलमी
College aduda tamliba satrasina library asigi manungda lairik paduna leiringe matamda mi amana satpagi khonjel tatana tarammi adubu mukhoina kanano haiduna yengluba matamda library manung aduda kana amata leibadi uramdi karigumba matamda library gi rekta thamliba lairik sing adu masa mathanta leiba makhada tarakpas yorommi maram sing asina college aduda tamliba satra sing aduna library asida sanglaga lairik paba kinarammi Library aduda thabak tawriba staff sing aduna hairammi makhoina ka adugi thong adu lonsilaga tholapa matamda library manungda leiriba lari sing adu pungsai sairaga lehuwi pungkhra leiraba matungda ka aduda amu sanglakpa matamda library ka gi thong adu yam launa hangtoga leirami aduga pungsai sairaga lehuwa lari sing adu phajana loisan tasalaga leirami madu ubada library gi building aduda thabak tawriba staff sing aduda asuki matik angakpa phorommi Asumna Huntingdon College asida tamnabagi wari kaya ama leirami adu moinama college asida tamnaba khwaidagi maming satpa bhut adudi The Red Lady of Huntingdon College haiduna khangdarami ngasi phawbada college asida tamliba satra kaya amana Bread Hall haina khangnaba building asida paliba thonau sing aduda The Red Lady hairibi bunpi asina lepaga leirambadu yam toina thingnarami bunpi asina matam ayambada Bread Hall hairiba building asida tamnarami The Red Lady hairibi bunnupi asina tamnariba Bread Hall hairiba building asi college ke campus adugi mayai thangba jagada leirami thaina ki matamda Huntingdon College tamlibi satri nupi sing aduna Bread Hall hairiba building asida makhoi lepham sapham hostel oina sejinarami The Red Lady of Huntingdon College hairibi bunnupi asi ahanbagi oina Sky Ellie kobi nupi amana thengnarami Nongma athengba hingi matam amada nupisingna hostel oina sijinaduna leiriba Bread Hall hairiba building asigi mathak thangba floor da leiribi Sky Ellie hairibi nupi asina magi kada paliba thong adugi ahoba masjid aduda yamna nganingai oiraba angangba masugi maingal sanglakpadu uba phanglomi Sky Ellie hairibi satri nupi aduna magi kada sanglakliba angangba masugi maingal adu gari oiriba jano haibadu khangba pamlomi matam aduda satri nupi sing aduna leiriba building aduda mai laglamdi Sky Elina magi kagi thong adu hangtokladuna mapamda yengthorakpa matamda angangba masugi gaun haina khangnaba phizol adu setpa bud nupi ama khangna building adugi corridor aduda satlaga leirambadu urami bud nupi aduna corridor aduda hangkadanda satpa matamda angangba masugi satin amasu kublami Amamba maragaduda bunnupi adudagi tholakpa angangma masugi mengaladu arapa mafamdagi yenglakpa matamda mahe yam sengna urami saktam adu ubada Sky Elina gimanbadagi magi kagi thong adu thingjalladuna thonggi ahoba masjid adudagi makhata na bud aduda yenglami bud aduna nungalamdagi matam phawbada building aduda koisa saladuna tamnarami adugi matung ingso 1973 da college aduda summer vacation tharingi manungda campus adugi radio station da thabak tawriba employees sing aduna Bread Hall hairiba building aduda ahing leknaba thorang taromi makhoina phagi jogai tawnaraduna poker hairiba game adu sanaraduna matam lelammi ngahak leraba matungda makhoi mayamdugi manungda harbe koba employee amana lepkhaladuna mahaktu murugi hairaduna building adugi manungda tumnaba jaga ama thirami adubu mahang hek satkibaga minute khar leiraba matungda yamna pakhatpaga loinana lauroduna amuk selami atopa employee sing aduna mangonda kaidoba yaurpagi hairaduna hanglammi matam aduda harbe na khumlami mana tumge hairaduna building adugi ka amada sangluba matamda angangba masugi phizol setpi bunnupi ama lepaga leirambadu thengnarami wari adu tabada makhoi miyamna pakhatpadagi Bread Hall hairiba building adudagi senthuraglami aduga wasaglami madudi matung manaw amuk hanna athengba hingi matamda building asigi manungda amuk hanna sanglaroi asumna The Red Lady of Huntingdon College hairibi bunnupi asina college aduda leiriba Bread Hall hairiba building asida tamnarami The Red Lady of Huntingdon College hairibi bunnupi asibu kanabu oiriba aduga kari maramgino mahangna college aduda leiriba Bread Hall hairiba building asida tamnariba masi khangnabagidambak wari ase mayam taminarasi miyamna thazarami US ki Alabama hairiba state asida leiriba Huntingdon College ta tamnaribi The Red Lady hairibi bunnupi ase Martha kobi nupi masa amagi butki saktamni Martha hairibi nupi masa ase US ki Northeastern thangba jagada leiba New York hairiba city asida leiba inakara khulaba imung amada poglami adum oinamak magi mama mapagi pongnafam lamdam asi New York City da oiramdi Huntingdon College leiriba Alabama hairiba state atuda oirami
Marthana angang oiringai matamda magi mama adu sikhirami. Maram asina magi mapaga mabukana mana angang oiringai matamdagi saunaba yoglami. Imung aduda angang makhaktamak oirami. Magi mapana mayumdagi thabak taunabagidamak chathokiba matamda maboka makhoi anina yum aduda leiminarami. Marthana magi mama adu leikhidaba maramna magi maboka yam nungsi sanana leiminarami. Magi mabokna satra oiringai matamda Alabama State leiriba Huntingdon College ta lairik tamlaami. Maram asina Marthana sauraglaba matungda magi mapana masu Huntingdon College ta lairik tamnabagidamak thaba pamlammi. Adubu Marthadi New York City thadoktuna Alabama hairiba state aduda satlaga lairik tamba pamlamdi. Adubu Marthagi imung manungi mising samna hairabada magi mabok mama mapa loinamak Alabama hairiba state asibu horokpham lamdong oiba maramna Martha su state asigi sana pathab amasung state asibu nungsibagi ihulladu mangonda su phauhanba pamhanlami. Maram asinane Marthagi mapana mahakpu New York City thadoktuna Alabama hairiba state asida leiriba Huntingdon College ta lairik tamba pamhanliba. Marthana New York City thadokpa pamdragasu mapagi yathang illaduna magi pongnafam lamdam New York City thadoklaga Alabama hairiba state aduda satlaga lairik tamlage hairaduna khalami. Asumda ingsok lisingamaga samapon adawaida Marthana New York tagi train ama tongladuna Alabama hairiba state aduda leiriba Huntingdon College ta lairik tamnabagidamak salami. Mahangna Huntingdon College yauraba matungda college aduda tamlebi satri nupising aduna leiba nupigi hostel mamingna Pratt Hall hairiba building adugi khwaidagi mathak thangba mari suba floor gi ka amada leirami. Mahangna Huntingdon College ki campus manung aduda hek sangba matamda angangba masugi phizol selami aduga mana kubliba satin adusu angangba masu oirami. Mana college ki campus aduda leiba matamda sizinanaba purugliba posai sing samna hairabada phirol mopakpida thongnauda khanbada sizinaba parda amasung phirol sing hapada sizinaba trangi masu sing adu loinamak angangba masu oirami. Adu khakta sunatana magi kagi floor da thanaba carpet adusu muslim singna lai khurumba matamda sizinaba angangba masugi carpet adu oirami. Asumna Marthana angangba masugi phizol natragana posai sing loina sizinaba maramna magi hostel gi ka thangnabada leiriba classmate sing aduna yengnaba lagnarami. Marthagi classmate sing aduna mangonda karigino nangna angangba masugi posai sing khaktamba sizinariba se hairaduna hanglami. Maduda Marthana karisu tawde aidi angangba masu se yamna pami hairaduna khumlami. Adugi matungda Huntingdon College ta tamlibi satri nupi sing aduna mahakpu Martha haina kawbugi mahutta the Red Lady hairaduna khangnarami. Martha di New York City dagi oiba maramna magi wangang sangang mong matau sing adu Alabama hairiba state asida leiriba nupi sing adu dagi yamna khinarami. Mahak yamna ikai thigan bi amasung yengbada maithongda haraubagi mami tadaba aduga nupi ama oirami. Maram asina magi hostel da leiminaribi classmate sing aduna mabu matam ayambada nungnabirami. Asigumba Marthagi mamanabi sing aduna mangona sathariba mohong matau sing asina maram oiduna mangonda matha sabagi sang sum hengalami. Mana college asida leiraba matungda mana khanjarubadi mamanabi ama anita oiragasu khangnaraduna nungsisanana leiminaba adubuni. Adubu college aduda tamlibi nupi sing aduna Marthabu mitop amagumna khalami. Maram asina Marthana college aduda leiba matamda asuki matik hainaramdi. Magi ka manungda leiminariba roommate adugasu phajana wari watai saba ngamlamdi. Maram asina Marthana college aduda tamlibi nupi mayamdugi manungda nupi amakhak phawba magi mamanabi amagumna tinaba ngamlamdi. Mahangna inakera khunba imung amadagi haurakpa oiragasu yamna ikai thiganba nupi ama oiruba maramna magi classmate sing aduna mabu yam hanthana yengbirami. Mamanabi ama phawba leitaba maramna Marthana classroom da natragana dining hall da leiba matamda mayamdagi tokhai taraduna mathanda khaktamak phamlammi. Karigumba matamda hostel adu leiribi nupi sing aduna Marthagi kada lakpasu yorami. Adubu Marthana makhoi sing aduda wari watai phajana sanabidaba maramna numi khara magi classmate sing aduna magi kada laglamlaba matungda lepkhirami. Adubu tasengna hairagadi hostel aduda leiribi nupi sing aduna Marthagi kada laklibagi maramdi Marthabu nusibagi-damak oiramdi. Magi kagi floor da thariba Muslim singna lai khoiramba matamda sizinaba yamna phajaraba angangba masugi carpet amasung magi rek mathakta thamliba angangba masugi apikpa murti sing adubu yengnabagi-damak oirami.
Marthana leiriba kahadugi floor thariba angangba masugi carpet adu magi imung manungi mising aduga Turkey da koiba satpa matamda leirakpa oirami. College ki campus adu leiribi nupising aduna Marthabu mitu magumna khanba maramna maga luna tinabi mamanabi ama phawba leiramdi. Atopa nupi kharanasu Marthaga tinagi honaruba matamda mahagna yarakti hairaduna maral sirami. Adugi sumathakta Marthadi New York tagi sauropa maramna mana tamliba college asina leiriba Alabama hairiba state asibu mayum amagumna khanba ngamlamdi. Marthaga leiminariba roommate adusu maga makhatana leiminaba ngamlaroi hairaduna hostel adugi caretaker aduda complain toromi. Hostel gi caretaker aduna Marthaga leiminariba roommate adu atopa ka amada hongtokhan khirami aduga magi mahutta nupi ama amuk Marthagi ka da thamlammi. Marthagi kada nauna leiriba nupi adusu hapta ama leiraba matungda Marthaga leiminaba ngamlaroi hairaduna kaadu tagi thokhirami. Asumna hostel aduda leiribi nupi kaya amana Marthagi kada mathang leiminarami adubu numi khara leiraba matungda kaadu tagi loina thongnakhirami maramdi Marthaga leiminaba natragana tinaba matamda asuki matik nuairamdi. Asumna Marthana maga leiminagadaba roommate amata phangdabatagi ma mathanta khaktamak ka manung aduda hapta kaya ama leiba horoglami. Mamai thangda college adugi satra mayam aduna leiriba Pratt Hall hairiba hostel adugi president aduna Marthana magi kada masa mathanta khaktamak leiba ase yengba ngamlamdi. Maram asina mahagna Marthaga leiminarage hairaduna khalammi. Hostel aduda leiribi satra mayam adugi president nupidu mi khudingmakpu phajana loinaba ngambagi gun ama selami. Mahagna Marthagi kada leiraba matungda Marthaga luna tinaraduna magi mamanabi ama oinabagidamak yam kanna honarami. Ahanbadadi hostel gi president aduna tawriba mawung matawsing adu Marthana asuki matik sauninglammi. Maram asina Marthana magi kada hostel gi president aduna leiriba adu asuki matik pamlamdi. Adubu numit kayani leiraba matungda Marthana hostel gi president aduga yam nungsi sanana mamanabi amagumna leiminaba horoglami. Matam kuirabagi matungda magi maithongda haraubagi mami taba horoglami. Manasu khanjarami madudi hostel gi president aduna magi roommate oibase magi damaktadi laibagi amna phabani. Adumoinamak Marthaga hostel gi president aduga mamanabi amagumna nungsi sanana dinabagi saktam madu ubada atopa nupising aduna kaya pamlamdi amasung kalakpa phawba horoglami. Maram asina hostel aduda leiribi nupi mayam aduna makhoigi president aduda karigino nangna Martha hairibi phatrabi nupi asiga tinaribano hairaduna complain toromi. Ahanbadadi makhoi mayamna hairiba adu hostel gi president aduna karisu khalamdi. Adubu yam toina hostel aduda leiribi nupising aduna complain tawsilakpadagi hostel gi president adusu phattabagi wakal khanba horoglami. Adugi sumatakta hostel gi president aduna Marthaga yam luna tinarakpadu ubada atopa nupising aduna makhoigi president adubu pamdaba sauningba phawba horoglami. Maram sing asina hostel gi president adunasu Marthana leiriba kahadudagi hongtogi hairaduna khalammi. Hostel gi president aduna Marthana leiriba kahadudagi atopa ka amada hongtoglagi hairaduna magi pochai sing adu yomsinba horoglami. Tanza aduda Marthasu magi kada halami. Magi roommate hostel gi president su oiriba mamanabi aduna pochai yomsilaga leiramba adu urami. Khudakta mana khangba ngamlammi madudi magi roommate aduna su mabu thadolaga satkigadore. Maram asina Marthana magi roommate hostel gi president aduda hairami nangsu atopa nupigumna ayi ka asibu thadolaga satlage haina khalibara. Mana hostel gi president aduda hairami tasengna nangna ibu imanabi amagumna tinari haiduna khallubani adubu nangdi atopa nupi singasiga sapmanana aiga loinaba pamdaba oire. Makhatana mana hairami phare nangna aiga leiminaba pamdragadi nangi pochai singdu yomsillo aduga ka asidagi thokro. Adubu Marthadi mathamoi sukna nungairamdi maramdi magi roommate hostel gi president adu khaktamak college asida magi asengba mamanabini haiduna khanjurubani adubu hojikti pumnamak adu namthak oiraga leiramle. Adugi matungda Marthana hostel gi president aduda sap solami madudi karigumba nangna ka asidagi hek thokhiba mikup adudagi nangi punsida adum matam supada nungaitaba oiraga leigani. Asumna hostel gi president aduna ka adubu thadoga sakraba matungda Martha hanugumna naitom hingba punsi amagumna yam thamoi sokna magi ka manung aduda leiba horoglami. College aduda leiribi nupising aduna maga tinabiraktaba maramna matam mayamda mahak kadagi hentoktabida matam supada leirami.
ꯑꯁꯨꯝꯅ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯔꯊꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯩ ꯃꯨꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯣꯁꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯄ ꯈꯛꯇꯃꯛ ꯅꯠꯇꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯃꯃꯤꯠꯇꯨꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯥꯔꯊꯥꯅ ꯀꯦꯝꯄꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯔꯊꯥ ꯀ꯭ꯂꯥꯁꯇ ꯂꯥꯛꯄ ꯎꯔꯝꯗꯦ, ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕꯒꯤ ꯗꯥꯏꯅꯤꯡ ꯔꯨꯝꯗ ꯂꯥꯛꯄꯁꯨ ꯎꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯂꯦꯖ ꯑꯗꯨꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯑꯦꯕꯁꯦꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯔꯨꯝꯃꯦꯠ ꯍꯣꯁꯇꯦꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯔꯊꯥꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯔꯗꯨꯅ ꯈꯪꯅꯤꯡꯕ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯔꯊꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯄ꯭ꯔꯦꯠ ꯍꯣꯜ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯕ 3ꯁꯨꯕ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯆꯤꯟ ꯊꯪꯕ ꯖꯒꯥꯗ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯁꯇꯦꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯅ ꯃꯥꯔꯊꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯔꯊꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯀꯥ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯉꯥꯛꯁꯪ ꯉꯥꯡꯕ ꯃꯩꯉꯥꯟ ꯈꯔ ꯐꯠ ꯂꯥꯎꯅ ꯊꯣꯛꯂꯛꯑꯗꯨꯅ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯔꯊꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯍꯣꯁꯇꯦꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯪꯅꯕ ꯀꯥꯁꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯥꯔꯊꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯥꯔꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯥ ꯑꯗꯨꯒꯤ ꯐ꯭ꯂꯣꯔ ꯃꯊꯛ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯔꯊꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯊꯥꯡꯅ ꯂꯦꯜꯂꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯔꯒ ꯁꯤꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯥꯔꯊꯥꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯗꯨꯅ ꯄ꯭ꯔꯦꯠ ꯍꯣꯜ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ 3ꯁꯨꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯍꯦꯟꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔ ꯈꯔꯅꯁꯨ ꯃꯥꯔꯊꯥꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯐꯂꯥꯡ ꯅꯠꯇ꯭ꯔꯒꯅ ꯊꯣꯡꯗ ꯐꯥꯎꯔꯒ ꯆꯠꯄꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯔꯊꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯛ ꯇꯧꯔꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯄꯔꯗꯥ ꯑꯗꯨ ꯍꯥꯏ ꯍꯨꯝꯃꯒ ꯂꯩꯔꯝꯕꯗꯨ ꯃꯤ ꯀꯌꯥ ꯑꯃꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯃꯥꯔꯊꯥꯅ ꯁꯤꯈꯤꯕ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯝꯅꯕꯒꯤ ꯆꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯔꯊꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄ꯭ꯔꯦꯠ ꯍꯣꯜ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯗꯨꯅ ꯍꯣꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯗꯨꯅ ꯇꯝꯅꯔꯝꯃꯤ꯫ ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯥꯔꯊꯥꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯉꯥꯛꯁꯪ ꯉꯥꯡꯕ ꯃꯩꯉꯥꯟ ꯑꯃꯅ ꯉꯥꯜꯂꯒ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯗ ꯔꯦꯗ ꯂꯦꯗꯤ ꯑꯣꯐ ꯍꯟꯇꯤꯡꯇꯟ ꯀꯣꯂꯦꯖ ꯍꯥꯏꯗꯨꯅ ꯊꯣꯜꯂꯝꯃꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯥꯔꯊꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯟꯇꯤꯡꯇꯟ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯦꯠ ꯍꯣꯜ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯉꯁꯤ ꯐꯥꯎꯕ ꯇꯝꯅꯔꯤꯕ? ꯃꯤꯌꯥꯝꯅ ꯊꯥꯖꯔꯝꯃꯤ ꯃꯥꯔꯊꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯑꯗꯨ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯇꯣꯞꯄ ꯃꯤ ꯈꯔꯅ ꯑꯃꯨꯛ ꯊꯥꯖꯔꯝꯃꯤ ꯃꯥꯔꯊꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯅꯔꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯗꯅꯕꯒꯤ ꯋꯥꯔꯅꯤꯡ ꯄꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯈꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯤꯇꯣꯞꯁꯤꯡꯕꯨ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯔꯊꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯅꯔꯒꯁꯨ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯄꯥꯎꯗꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯂꯤꯕꯤ ꯁꯥꯇ꯭ꯔ ꯈꯔꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯅꯥꯔꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯔꯊꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯛꯅꯕ ꯁꯨꯞ ꯄꯨꯔꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯝꯊꯈꯤꯕ ꯌꯥꯎꯔꯒꯗꯤ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐꯩꯖꯨꯞ ꯁꯨꯞꯄꯤꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯃꯥꯔꯊꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯇꯝꯅꯔꯤꯕ ꯑꯗꯨ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯂꯤꯕꯤ ꯑꯁꯣꯟꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯟꯇꯤꯡꯇꯟ ꯀꯣꯂꯦꯖꯇ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃꯒꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯦꯠ ꯍꯣꯜ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ 2ꯁꯨꯕ ꯐ꯭ꯂꯣꯔꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯈꯥꯗ ꯑꯣꯟꯊꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯁꯛꯇꯝ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯛꯂꯗꯨꯅ ꯀꯜꯂꯝꯃꯤ꯫
नुपी अदुना येंथोरक्पा मतमदा मागी अकोइबा अदु ngaksang ngangba lesinna pumtha tharammi asumna ngasi phawbada marthagi asiba thawai aduna pret hole hairiba building asida tamnaba leptri pret hole hairiba building aduda marthagi butki saktam aduna yam toina tamnarakpadagi college aduda leiriba authorities sing aduna building adubu nupi singna leiba hostel oina sisinaramba adudagi atopa jaga amada hongtoklammi aduga building adubu mamai thangda Department of Education and Psychology hairaduna ontoklammi US की अलाबामा हाइरिबा स्टेट असिदा लेरिबा हंटिंगटन कॉलेज ता मार्थागी बुटकी सक्तमना तमनाबगी वारी असि ममिंग असुकी मतिक सलामी मरम असिदा ngasi फावबदा सही खुदिंगी कॉलेज असिदा मार्थाबु निंगसिंगबोइना एनुअल रेड लेडी रन कौबा प्रोग्राम अमा सिलामी नुमिद असिदा कॉलेज असिदा तमलिबि सात्री नुपि सिंगना अंगांगवा मसुगी फिजोल अमा सेलादुना अखुगी ममाइदा मसु येक्सिलादुना कॉलेज की कैंपस मनुंग अदुदा लमचिन सेलामी